좀 잘라. 아, 저는 자, 쟤네. Kita di Pina loy dengan sini. Ki na ba ko na ba? Pudi na ti na chong. Cream loy na na pira kan. Yami ne puti. Anjo ina puna bazar loy tau biura mi. Aina share to gogi bani na wanda sto kani bani. Nangi to sto gogi bani.นั่นน่ะเป็นก็ Ai huji kam komo ai kana to hanga tiga. Bes bes. Lagi kan am na tau dari pai dari. Ai kum tau ne. เท่าซึ่งเนาะนี่คือเราเลยใช่ไหม Oh. เท่าวิน sabon jo ina na han sabon jo lau ra bani. Jadi aku saya no pani pa se. Apik pa YouTuber ni. Saya mayam na toro ka chawrak tori mi. มัน Piche te ke gele. Putholo shando ge na tra. Ah sando. สิกิพีสินะค่อยกี่อินเน่มันเป็นคนนี้ Oh. Tai da ba tai ba tai da bra. ตายตายนี่ Orang koi pai tu an.อินเน่ Ai nei ja ge mai ton da hamu de. Nang ni thane ka ma thau ta bra ne hai bu do. Se mayam ko bi se. Ta ja de da. Sikam chule se. Mai sim lei. Amana kerap bilang mai. Mai ba ta da pi pi wa e mai ba. Tai da ba su jawri ko. อ่า Tai da ba su jawri. Ai kan no to de mi reels so in sa ge live sa ba. ตุ๊ดสิกิเซ่แม่มาสิกิพีเซ่ค่อยบังลาติลากีอีบุกทำบาลอะไรนะเจ๊ขันนะ Khay khay. อีบุกทำบาลนั่นเนี่ยเสปิดคนนี้สิกิเซ่ลูกอีบุกทำบาลเซ่วานาดมาเต็งปังบุกคุณยังอีบุกสิเจ้ายังไม่รู้กว่าอีบุกนะ Khai do ki ko sa khai do re pa se. Khi người ta phụ nó mới rồi hả? นี่ก็ตายตมักตาสุกามตัวบีได้ยังฮะนี่ก็ตาก็จะเลย Asi se. Ni mayam da. Sige sige no pabung na. พี่ได้แมว Asi saya. Mai handro. ไม่เนี่ยวานาดมาเต็งปังมันจะกี่ Na ค่ ko อย ye. กว่า Ke no kaya mai ming do. วานา Mi tu na wala thang bra. Na. สิอ่ะปกติ Jem se. Mane ko dai yo babli na tro kai se. โอ้ขังบุระวานา Dai khoi dai no ne. Mong pa se mong pa ka kang han na ne. Adagi pira khini tai so do nang ne. Injiti inam dana ta bani na ne. Blanket tungket ka do. Ado inam da changa ga mu inam da changa koi toro ka ni na. เฮ้ยเฮ้ย Con thả rồi một con ngà này Se babli se babli ai na. Ni na tra. Ato ne tau se. อืม Nang noi ne. Imung da ta lai nu mayam ka hau na tinau. มานี่จุ่ม Dai di moi sa gi mi na asi si jabra nge ka gi thamino. อืม Hagulo pan sila hagulo. ที่เรามาปันคนสิเรา La akwai ka nga thok sila. ngasiเจ๊กี่ยุ่มเดเนี่ยนุ่งไงเวลาวันนี้ Nungai bala bani. เราสิ La nang lu na tinara mi mi han. มานี่โอ้ Wali kita mau wera mi nga. โอ้ Wali kita mau ni. Ah. เจ๊เราชิทุเรามีเจ๊เสียยุ่มมันเดือดเลยวะมีเจ๊มาปัน Siapa ทุ mau เลย lagi pam sila. เจ๊เราพัมพัม La akwai na nang una da pam la. พัม Có lý ngồi gì? วะเลย Khangi masak khaja na khangi ma. Babli na tra hai sidi. โอ้ Pam nang pamu. Wali sila si. Nang hiro hiro chen jaro nang. Ja tau thamo. Ja ja thamo. Na sina naw ni. Alai leta jena na sit mi na ko ai me am je. Ka kambol ka se supi ing naga. อ่า Se nang i phisu na bagi serap kai kai. อืม Se. Tham một tham. Alai le bayanti noi na ne. O swai sika harau ko mai thok pa khang de gwali da supu bi ro noi na thora pa da. Main se kitang chen soi na. มานี่ Thang bra. Moi Ya di thau mai. kai kai se sika le sa chen bi kai ba. Mai kra ka ne. Bayanti da hayu. Si babli Na da. ja ta ba thau ta ba nan na ngon hai ro i che babli da nang khai bi thot bi da bra. ค่อยมียามเลย Se sabon se lu thong na ba sabon ching se le se. นั่งเสียค่อยมียามมาพุ่นแล้วกันเนี่ยมาติ้งตัวบ่งงกันเนี่ยปะ มานี่ นี่เนี่ยปะ Se tum ju sika le thok cho bazar sa chen bi re ko. Au se bai ni di kam da pi re di ko. ใครตัวไปกันตรา Oi hay. Hai ma hai kan. ใครนี่ Hai ban. Ni hai ban ni da lo. สิกเสียมวยนางก็พี่น่ะปุ๊บพี่จอรปนีตู้ Dan mo nang ko tin napu napu hai ใช่ ba. มาจ้างอยู่เลยจอรปนีได้คุณได้มาเตกจอรปนีมีลากันแน่มีลากันคุณได้มาเตกไปอยู่ข้างบน Oi. Se nang se pusan ja. เท่าไม่ทักนะปนี Se soabin gari gari se. หันมานี่จะไม่จะขายเงินเนี่ยก็พัฒนาทุกนั่นเลยชัดเลยก็นั่งสุดนี่ก็ อันทับเต็มอันทับเต็มดิอันทับ Ai เต็ม hatan mi indo ta se. Dan du nai.
Thằng tôi nó sao rồi? Xe xịn đi. Mới chiên lít nó phồng bro ngoài. Chuyện này Xe xịn đi. chiêng nè nà chiêng lâu này lâu 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 lấy được Đây đâu có. này chiêng cái là lâu 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 cái đồ này Chiên lấy chiên lấy lấy chia tay lâu rồi Han này kasi tara logi deh. Tara ka kini ro. Kilo tara. Kilo di kena dos kaki niya ba? Dos kaki. Ado mo tara am bibili mo tara ma. Kiji kaki mga. Oh. mai to ke এই হুজি নে Mga katang kilo. Penoy de kilo ka doy de. Tamtoy dukan de. আপেল কত করে ভাই? আপেল 240 কিলো 240 কেজি 1 কেজি দেও। আর আঙ্গুর 150 আঙ্গুর হাফ কেজি না নি আপেল 1 কেজি আঙ্গুর आधा केजी दे मैम আপেল का अंगूर खतंग सु लौबी के तजन के कितना हां मैम अंगूर से फजे हैनो आम को तो आम 130 किलो मिष्टी बनिबा मिष्टी 130 केजी ना 1 किलो दे मैम हैनो खतंग लौबी के हैनो से मालदोई नहीं मैम अनौब थोलक मालदोई से केजी हम खतंग लौबी के उचे सिंगो चाजसनु मैम अवाब खांगदुना कुइना लाकपने ईश्वरगी थौजालदगी 1 केजी दियो नुंगाइबा नुंगाइबगी मतम लाखरे कतो ऐसे भाई मिलाया मैम सोंदगी कोई कखागी दुकान दगी चेंग से चेंग खरा चेंग बेग अम लोबी रगे चेंग से मैम ममंग दैना रुपा 2,000 खक पिरमबदुना चेंग वाली है दुना 470 ऑनलाइन पेमेंट है ना मैम चेंग से केजी जांखई नहीं चेनी दी दा अच्छा पर पुरे लाओ इपुआ kamu nih ipuआ apel ga anggur ga hainau su no bathui no ga sit thammage ko Iche, siya na chasi lo. kita yang kan tuh boy Kay di lagi orang sibuk. Suna jual lambi. Oh kasi kudin mo mari ni. Oho. Jam na hau ko do ba. Baldoi. Mani ha ka lagi bro mo gi. Ang le di chamin na sito. Moi de. Mama. Mo de gi isi tengah lo plate dong ga. Cham do ga biya na ba. मैम इचे गी मफमदा अखोइना नमजब खरा मतेंग तौजरे अदुगा अखोगी इचे बाबली शर्मा इचे नसु फिरोन यामना मतेंग पांगबिरे थागचरी इचे बुसु अदुगा मैम चेंग से ममांगदा नहानैना 2,000 खक पिजरमबदुना अखोई चेंग लौरगा लई हाइनदि हाय अदुबो मुकसु चेंग से केजी जांखई लौजरे मैम अफब क्वालिटी गिनी अदुगा जेरुम मामा बचा तक लौजरे मैम अदुगा इचेसु ngasi थोलगा कोई चे बाबलीगा खंगनबसु ओरमी नंगायक सुमा मपान थोलगा फम्मे ngasiदगिदि नुंगाइबे याइफबदो वाता पादबदो ओरसनु मैम असिनसु लोइब नत्रि मतुंगदसु अमु अखोई मतेंग पांगजगनी अखोई मैम अमन अमगी अवाबदा सर्व यामिनसी असिनी पुंसी हैबसी मैम करी नुमिता करी ओइगदबनो कनासु खंग तमंगम नते थागचरी सिनी मैम सिलाक्सरे अदुगा
ꯍꯩꯅꯧ ꯈꯔ ꯑꯄꯦꯜ ꯈꯔꯁꯨ ꯂꯩꯖꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯏꯆꯦ ꯕꯥꯕ꯭ꯂꯤꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯆꯦꯅ ꯐꯤꯔꯣꯜ ꯌꯥꯝꯅ ꯄꯨꯕꯤꯔꯦ ꯑꯁꯤ ꯀꯣꯄꯔꯦꯁꯟ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅꯤ ꯂꯩꯅꯔꯗꯤ ꯂꯩ ꯂꯩꯇ ꯑꯁꯤꯅꯤ ꯃꯌꯥꯝ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯂꯩꯕꯁꯦ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗꯣ ꯎꯔꯒꯅꯤ ꯑꯩꯈꯣꯏꯁꯨ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯇꯧꯅꯤꯡꯕ ꯃꯇꯦꯡ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯉꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯥꯛꯏꯁꯦꯀꯣ ꯑꯗꯨꯅꯦ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯁꯤꯒꯤ ꯃꯇꯨꯡꯗꯁꯨꯅꯦ ꯏꯆꯦ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯇꯧꯃꯤꯟꯅꯈꯤꯁꯤ ꯀꯣꯄꯔꯦꯁꯟ ꯂꯩꯃꯤꯟꯅꯁꯤ ꯇꯧꯃꯤꯟꯅꯁꯤ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯈꯪꯉꯃꯤꯅ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯃꯣꯏꯁꯤꯁꯨ ꯌꯨꯇꯨꯕꯔ ꯃꯌꯥꯝ ꯂꯩꯅꯤ ꯂꯩ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯌꯦꯡꯉꯣ ꯃꯥꯁꯦ ꯍꯧꯖꯤꯛ ꯅꯣꯏꯅꯅꯦ ꯃꯆꯦꯗꯣ ꯀꯩꯅꯣ ꯐꯤꯕꯝ ꯑꯣꯏꯔꯁꯨ ꯑꯖꯥꯔꯤꯕ ꯃꯥꯁꯦ ꯅꯣꯏꯅ ꯃꯌꯥꯝ ꯇꯤꯟꯅꯕ ꯈꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯃꯥꯏꯟꯁꯦ ꯆꯦꯟꯖ ꯑꯣꯏꯍꯟꯗꯅ ꯃꯥꯅꯤ 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 ꯌꯦꯁꯥ ꯐꯤꯔꯣꯟꯗꯣ ꯁꯤ ꯁꯦꯠꯂꯨ ꯉꯁꯤ ꯑꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯤ ꯁꯦꯠꯀꯗꯕꯅꯤ ꯃꯤ ꯂꯥꯛꯑꯗꯤ ꯐꯤ ꯃꯇꯦꯡ ꯄꯥꯏꯌꯨ ꯇꯥꯛꯄꯤꯒꯗꯕ ꯌꯥꯕ ꯅꯣꯏꯅ ꯍꯥꯏꯗꯤ ꯅꯣꯏꯅ ꯒꯥꯔꯤꯗ ꯗꯁꯥ ꯊꯧꯗꯣꯛ ꯇꯧꯔꯛꯄꯗꯅꯦ ꯏꯆꯦ ꯑꯩ ꯄꯨꯕꯤꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯃꯤꯒꯤꯗ ꯄꯨꯔꯛꯇ꯭ꯔꯁꯨ ꯑꯩꯒꯤꯗ ꯄꯨꯔꯛꯑꯣ ꯅꯪꯒꯤꯗ ꯑꯩꯗꯤ ꯑꯦꯚ꯭ꯔꯤ ꯇꯥꯏꯝ ꯋꯦꯜꯀꯝꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯌꯥꯝ ꯊꯥꯒꯠꯂꯤ ꯏꯆꯦꯕꯨ ꯑꯗꯨꯒ ꯏꯆꯦꯅ ꯑꯇꯣꯞꯄ ꯈꯨꯟ ꯑꯃꯗꯁꯨ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯀꯩꯅꯣ ꯕꯤꯅꯥꯀꯥꯟꯇꯤꯗ ꯂꯩꯕ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯍꯁꯕꯦꯟꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯌꯥꯝ ꯋꯥꯅ ꯍꯤꯡꯉꯤ ꯄꯣꯠꯐꯝ ꯊꯝꯃꯒ ꯀꯣ ꯅꯣꯡꯃꯒꯤ ꯍꯤꯡꯅꯕ ꯑꯗꯣ ꯃꯆꯥꯅꯨꯄꯤꯁꯦ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯒ ꯑꯦꯗꯃꯤꯁꯟ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯑꯩ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯌꯦꯡꯉꯨꯕꯗꯒꯤꯀꯣ ꯑꯗꯣ ꯑꯩꯅ ꯅꯪꯒꯤ ꯑꯌꯥꯕꯗꯣ ꯂꯧꯔꯒ ꯍꯪꯕꯗꯣ ꯑꯗꯨꯒ ꯅꯪꯅ ꯌꯥꯕꯤꯔꯛꯄꯗꯣ ꯑꯗꯨꯅ ꯌꯥꯝꯅ ꯃꯥꯁꯨ ꯍꯔꯥꯎꯏ ꯑꯗꯣ ꯀꯩ ꯅꯨꯃꯤꯠ ꯂꯥꯛꯀꯗꯒꯦ ꯈꯣꯠꯀꯗꯒꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯦꯛꯖꯦꯛꯂꯤ ꯃꯇꯝꯗꯨꯗꯤ ꯅꯪꯒꯤ ꯋꯥꯗꯣ ꯈꯪꯗꯦꯕꯅꯤꯅ ꯄꯤꯌꯨ ꯑꯗꯣ ꯇꯧꯕꯤꯁꯤ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯖꯤꯄꯦ ꯅꯝꯕꯔꯗ ꯑꯉꯝꯕ ꯉꯝꯃꯤ ꯃꯇꯦꯡ ꯇꯧꯅꯤꯗ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯇꯧꯁꯤ ꯍꯧꯖꯤꯛꯇꯤ ꯈꯪꯅꯔꯕꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯁꯤꯅꯤ ꯏꯆꯦꯅꯤ ꯁꯞꯄꯣꯔꯠ ꯇꯧꯅꯕ ꯃꯥꯅꯤ ꯇꯧ ꯃꯥꯅꯤ ꯇꯥꯕꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯑꯁꯤ ꯃꯣꯏ ꯃꯔꯥꯏꯕꯛꯇ ꯁꯦ ꯗꯌꯥꯅꯟꯒꯤ ꯃꯇꯦꯡ ꯐꯪꯉꯨ ꯏꯁꯣꯔꯒꯤ ꯀꯩꯅꯣ ꯊꯧꯖꯥꯜ ꯂꯩꯕ ꯍꯥꯏꯅ ꯐꯪꯅ ꯇꯧꯔꯤꯅꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯑꯁꯦ ꯗꯌꯥꯅꯟ ꯑꯩꯅ ꯑꯃꯨꯛ ꯗꯌꯥꯅꯟꯗ ꯀꯩꯅꯣ ꯇꯧꯔꯒꯅꯦꯕ ꯗꯌꯥꯅꯟꯒꯤ ꯃꯇꯦꯡꯗꯒꯤꯅꯦꯕ ꯃꯥꯅꯤ ꯃꯥꯅꯤ ꯏꯆꯦꯅ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨꯅꯤ ꯍꯥꯏꯗ ꯄꯨꯝꯅꯃꯛ ꯏꯁꯣꯔꯒꯤ ꯏꯆꯦ ꯊꯧꯔꯥꯡꯅꯤꯀꯣ ꯊꯧꯔꯥꯡꯅꯤ ꯑꯩꯈꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯅꯦ ꯏꯁꯣꯔꯗ ꯂꯣꯏꯅ ꯄꯤꯌꯦꯕ ꯃꯥꯅꯤ 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 ꯑꯩꯅ ꯇꯥꯞ ꯀꯧꯕ ꯅꯪ ꯑꯩ ꯈꯪꯕ꯭ꯔꯥ ꯍꯥꯏꯕ ꯕꯥꯕ꯭ꯂꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯌꯦꯡꯉꯨ ꯑꯩꯅ ꯊꯣꯔꯛ ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯍꯥꯏꯗꯣ ꯊꯣꯔꯛꯏ ꯃꯥ ꯊꯣꯔꯛꯏ ꯃꯌꯥꯝ ꯏꯆꯦ ꯑꯃꯈꯛꯁꯦ ꯅꯍꯥꯟꯉꯩ ꯌꯨꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯥ ꯈꯨꯝꯃꯛꯀꯅꯤ ꯌꯦꯡꯉꯣ ꯀꯩꯅꯣ ꯃꯩꯗꯨ ꯕꯥꯕ꯭ꯂꯤꯅ ꯀꯣꯏꯅꯤꯡꯗ꯭ꯔꯣ ꯑꯩꯈꯣꯏꯗꯒ ꯂꯥꯛꯅꯤꯡꯗ꯭ꯔꯣ ꯅꯪ ꯅꯥꯏ ꯀꯥꯏꯅ ꯒꯥꯔꯤ ꯆꯠꯄꯒ ꯑꯗꯣ ꯒꯥꯔꯤ ꯄꯨꯔꯛꯀꯦ ꯂꯧꯔꯒꯦ ꯀꯣꯏꯔꯨꯁꯦ ꯑꯩꯈꯣꯏꯗ ꯅꯣꯡ ꯐꯥꯗꯣꯛ ꯎꯁꯣꯞꯀ ꯆꯥꯎꯁꯤꯌꯦ ꯅꯪꯅ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯂꯧ ꯂꯥꯛꯇꯣꯏꯅꯦ ꯃꯥꯅꯤ 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 ꯃꯌꯥꯝ ꯏꯆꯦꯁꯤ ꯅꯍꯥꯟꯉꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯅꯤ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯏꯆꯦ ꯕꯥꯕ꯭ꯂꯤ ꯍꯣꯏ ꯂꯥꯛꯄꯗꯒꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ ꯌꯦꯡꯉꯣ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥꯁꯦ ꯑꯁꯥꯕꯁꯦ ꯆꯥꯎ ꯏꯃꯨꯡꯗ ꯂꯩꯅꯨ ꯋꯥꯈꯜꯗꯣ ꯈꯤꯇꯪ ꯊꯣꯛꯎ ꯁꯤꯒꯤ ꯁꯨꯝ ꯈꯔ ꯊꯣꯛꯇꯣꯟ ꯊꯣꯡꯒꯥꯟ ꯌꯧ ꯆꯠꯂꯨ ꯃꯥꯅꯤ ꯃꯥꯅꯤ ꯁꯣꯔꯣꯛꯇ ꯃꯤ ꯗꯨꯀꯥꯟ ꯐꯝꯕ ꯃꯤ ꯆꯠꯄꯗꯣ ꯌꯦꯡꯉꯒ ꯋꯥꯈꯜꯗꯣ ꯂꯥꯛꯀꯅꯤ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯅꯪꯒ ꯑꯩꯒ ꯂꯦꯡꯒꯥꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯏꯃꯨꯡꯗ ꯁꯨꯝ ꯂꯩꯗꯅ ꯃꯥꯅꯤ 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 ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯇ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯗꯣꯔꯣꯝꯗ ꯎꯅꯁꯤ ꯀꯣꯂꯤꯁꯅꯥ ꯎꯅꯁꯤ ꯅꯪꯅꯕ ꯆꯦꯜꯂꯤꯅꯦ ꯃꯥꯅꯤ 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 ꯆꯨꯝꯃꯤ ꯈꯪꯕ꯭ꯔꯥ ꯏꯆꯦ ꯍꯣꯏꯒꯤ ꯌꯨꯝꯗꯅꯦ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯣ ꯂꯥꯛꯑꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯀꯣ ꯏꯆꯦ ꯏꯆꯦ ꯍꯣꯏꯒꯤ ꯋꯥꯠꯇꯅꯕꯒꯤ ꯑꯩꯈꯣꯏꯅ ꯄꯨꯔꯛꯏꯁꯦ ꯑꯁꯤꯅꯁꯨ ꯂꯣꯏꯕ ꯅꯠꯇꯦ ꯃꯊꯪ ꯂꯣꯏꯕꯒꯁꯨ ꯑꯃꯨꯛ ꯂꯥꯛꯇꯣꯏꯅꯤ ꯏꯆꯦ ꯀꯣ ꯑꯂꯩ ꯂꯩꯇꯒꯦꯅ ꯆꯥꯎ ꯁꯨꯃꯤꯟꯅꯧ ꯅꯪꯁꯨ ꯆꯥꯛ ꯆꯥꯔꯒ ꯍꯤꯞꯆꯤꯟꯅ ꯂꯩꯅꯨꯀꯣ ꯅꯁꯥꯗꯣ ꯈꯤꯡꯅ ꯊꯕꯛ ꯏꯪꯈꯥꯡ ꯋꯥꯁꯤꯜ ꯂꯝ ꯌꯦꯡꯕ ꯅꯥꯄꯤ ꯐꯣꯏꯕ ꯑꯗꯨꯒꯨꯝꯕ ꯈꯛꯇ ꯇꯧ ꯍꯣꯏ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯏꯆꯦꯒꯤ ꯊꯝꯖꯤꯜꯂꯨ ꯆꯥꯝꯃꯉꯥꯅꯤꯀꯣ ꯊꯝꯖꯤꯜꯂꯨ ꯏꯆꯦꯒꯤ ꯄꯩꯁꯥ ꯃꯊꯧ ꯇꯥꯔꯛꯄꯗꯅꯦ ꯁꯥꯕꯣꯟ ꯅꯨꯡꯕꯣꯟ ꯑꯃ ꯃꯊꯧ ꯇꯥꯔꯛꯄ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯈꯪꯕ꯭ꯔꯥ ꯏꯆꯦ ꯏꯆꯦꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯈꯔ ꯊꯣꯛꯎꯀꯣ ꯏꯆꯦꯒꯤ ꯅꯥꯕꯁꯨ ꯐꯔꯕꯅꯤ ꯈꯪꯕ ꯅꯥꯕ ꯐꯕꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤ ꯏꯆꯦ ꯕꯥꯕ꯭ꯂꯤꯅꯒ ꯂꯥꯛꯏꯁꯦ ꯏꯆꯦꯕꯨ ꯅꯨꯡꯁꯤꯅ ꯂꯥꯛꯏꯅꯤ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯁꯤꯁꯨ ꯏꯆꯦꯅ ꯍꯥꯏꯔꯝꯗ꯭ꯔꯗꯤ ꯈꯪꯉꯣꯏ ꯈꯪꯕ꯭ꯔꯥ ꯏꯆꯦ ꯅꯣꯏꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤ ꯃꯤꯗꯣ ꯊꯃꯣꯏꯗꯩ ꯊꯣꯛꯂꯛꯅ ꯅꯣꯏꯗ ꯅꯪꯒꯤ ꯃꯥꯏꯟꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯅꯣꯛꯎ ꯏꯆꯦ ꯏꯆꯦ ꯈꯤꯇꯪ ꯉꯥꯏꯔꯦ ꯈꯪꯕ ꯁꯤ ꯂꯧꯔꯣ ꯀꯩ ꯍꯥꯏꯕ ꯂꯣꯁꯟ ꯊꯝꯃꯨꯀꯣ ꯃꯌꯥꯝ ꯑꯁꯤꯅꯤ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯑꯅꯤꯗꯨꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯖꯔꯝꯃꯦ ꯃꯇꯝ ꯈꯔꯅꯤꯗꯤ ꯃꯌꯥꯝ ꯏꯆꯦ ꯑꯅꯤꯗꯣ ꯀꯔꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯑꯋꯥ ꯑꯅꯥ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯃꯆꯦ ꯑꯍꯟꯁꯦ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯕ ꯃꯤꯒꯁꯦ ꯂꯥꯛꯑꯒ ꯑꯄꯥꯏ ꯑꯄꯥꯏꯕ ꯄꯥꯏꯔꯒ ꯂꯪꯕ ꯑꯗꯨꯕꯨ ꯑꯩ ꯑꯃꯁꯨꯡ ꯏꯆꯦ ꯕꯥꯕ꯭ꯂꯤ ꯑꯩꯈꯣꯏꯅ ꯆꯪꯖꯕ ꯃꯇꯝꯗꯗꯤ ꯏꯆꯦꯗ ꯊꯣꯛꯂꯛꯈ꯭ꯔꯦ ꯅꯣꯛꯄ ꯍꯧꯔꯛꯈ꯭ꯔꯦ ꯃꯌꯥꯝ
ꯑꯗꯨꯒ ꯏꯆꯦꯗꯨꯗꯁꯨ ꯑꯩꯅ ꯂꯨꯄꯥ 500 ꯈꯛ ꯑꯩꯅ ꯄꯤꯖꯔꯝꯕꯅꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯍꯥꯏꯖꯕꯒꯤ ꯃꯄꯥꯜꯅꯅꯤ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯅꯤ ꯃꯌꯥꯝ ꯏꯁꯣꯔꯅ ꯋꯥꯔꯕ ꯄꯣꯠꯂꯨꯝ ꯄꯨꯕ ꯆꯣꯛꯊꯔꯕ ꯃꯤꯁꯤꯡꯁꯦ ꯏꯁꯣꯔꯅ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯏꯆꯦ ꯕꯥꯕꯂꯤꯕꯨ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤ ꯍꯦꯟꯅ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯖꯒꯅꯤ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯒꯤ ꯊꯥꯖꯕ ꯊꯝꯖꯩ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯁꯤꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯁꯤꯅꯤ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯗꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯉꯁꯤ ꯀꯔꯤ ꯍꯌꯦꯡ ꯀꯔꯤ ꯑꯗꯨꯕꯨ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯋꯥꯖꯔꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯕ ꯑꯃꯒꯤ ꯃꯄꯤ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯕꯨ ꯀꯟꯕꯤꯔꯛꯄ ꯑꯩꯕꯨ ꯂꯣꯏꯅꯕꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯏꯄꯥꯅ ꯐꯥꯎꯍꯟꯕꯤꯕ ꯏꯄꯥꯒꯤ ꯊꯧꯒꯜ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯇꯧꯍꯟꯕ ꯉꯝꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯊꯪꯗ ꯑꯅꯧꯕ ꯃꯇꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯑꯩ ꯂꯥꯛꯆꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯠꯇꯕꯗꯒꯤ ꯑꯅꯥ ꯑꯌꯦꯛꯇꯒꯤ ꯑꯗꯣꯝꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ